इचाउना हंथक्रबसु ngasisu miyoi kayana masa masagi mayumda hanjinba yadabadage relief camp singda changjafam loduna leiri amasung arambai tengolgi oina ngasi governor amadi government ki office singda thomjinbagi wafam leite hairi khurumjari STB ki paw meeting tabirba singbu taram nokchari paw sandona pijari Ising ichau hantagrabasu ngasisu miyoi kayana masa masagi mayumda hanjinba yadabadagi relief camp singda changjafam loduna leiri Imphal East District ki manung chanba kongba turel amadi iril turelna sokhalaba miyoi kaya mayumda changba yadabadagi hojiksu community hall singda hangba relief camp singda changjafam loduna leiriba miyoi kayana khudong chadaba kaya mayoknari amaromda ichau adu thokraba matungda yamlaba lawfam kayadi hojik ising Tumjinduna leiri masina lawmi singna law uba yagadra yaroidra haiba khangba ngamdana leiri Arambai tengolgi oina ngasi governor amadi government ki office singda thomjinbagi wafam leite haina Arambai tengol general headquarter ki control room operator Laishram Robertson na khudyek piduna thadorakpa cherol amana hairi cherol asina makha taraduna Arambai tengolgi oina di sit in protest oina tawgani hairi Amaromda tonga ama sandoraktuna ngasi irang laigani haina sandorakli ISTV news ta sumiyoi kayana irang laibra haina hangnarakpaga loinana curfew tension kre chumbra haina hangnarakli hojik makidi irang thokpa natraga curfew tension bagi paw ISTV news na phangba leitri Handak thokiba ising ichawna maram oiraga miyamgi maru oiba layeng sang amasu oiriba Jenims Hospital isingna thumjin khibadage mathau tawba yadana leiramba adu Manipur Fire Service Department amadi Jenims Authority ga punna khusamnana Jungi tang taruktagi sit sengbagi thabak chatharakpa adu ngasi numit 8 ni suba numita mapungfana loisin khre hairi Ningsing bayai Manipur Fire Service ki Director Nabachandra Masayawna Fire Service ki team amadi Jenims Authority ga punna khusamnaduna mathau tawba Yarudraba miyamgi ana layeng sang asibu sit sengbagi thabak asi Jungi tang taruktagi leptana paikhalakpani Huzik atimba break amatang lawminasi Hi friends, adom na gari thau hapam matam dadi aphaba thau hamna bone adom gi khwaidi gi maru riba liver gi namukta di kari section thorang lo biri Novo Camp Health Care gi original lipsa 5G na adom gi liver son badai ngak thol liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity antan sizinabiyo original lipsa 5G Novo Camp Health Care na sajaba original lipsa 5G ahum lawbada coffee cup ama free da hapchari Breki matung makha tarakpa pauda Naril Konjal makha lekai da leiba anauba itin fam kauba the addiction center kam rehabilitation center amada leiba miyoi ama center asigi toilet thauri yalambadage laikatnaba ngamdana laikidre hairi laikidraba miyoi adudi thobal hauka mamang leikai dagi sanasam achauba Elias Jackson chahi kunmathoi apokpa laikidraba sanasam inau Elias Manglem Singh apokpi sanasam ongbi thaba debini Mahak tha asigi nipanda imung manung na center asida thamlubani ngarang nungthil pung amaga minute yankai taruk tarakpada langthabal Kanchipura leba Island Hospital dagi pau pirakpadagi imung manung na chatuna yenglubada asiba hakchang oina leiramba thengnakhibani hairi Hospital gi report matung ina laikhidraba achau ngarang pung amaga minute 15 rom tarakpada thauri yanbagi case amaga loinana hospital asida pukhalakhibani hairi Adum oinamak imung manungi miyoi singnadi misi asibu chingnaba lei hairi achaugi mareptagi hena nemna leiba amadi thauri yanbada sizinai hairiba towel napu machu adugi kisi kisanfam jaga fauba leitaba toilet ki faklangi bar aduda karamna achongna famlaga thauri yangadori bano amadi center asida chatuna hangbadasu achauga leiminariba roommate singsu amaga chinkhum amata manarakte haina imung manungna pendaba phongdokli asiba hakchang makha taba postmortem gidamak rims ki morgta ngarang thamkhre hairi
Wangoi Police Station da imung manungna case amasu file tawre hairi. Aroibada maroiba pau amuka hanna pizari. Kising ichaw hantakrabasu ngasi sumiyoi kayana masa-masagi mayumda hanjinba yadabadage relief camp singda changjafam lauduna lairi. Amasung Arambai Tengolgi oina ngasi governor amadi government ki office singda thomjinbagi wafam laite hairi. Huzik fawbagi oina ISTV na pizaba pawng matang asida losinjare midyeng tabir bapumna mapu amuka na krumjari.